ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯆꯦꯔꯦꯟ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯟꯅꯒꯨꯝꯅ ꯑꯩ ꯍꯥꯏꯅ ꯂꯤꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯁꯝꯕ ꯂꯝꯕꯤ꯫ ꯅꯣꯡꯃ ꯑꯩꯅ ꯏꯃꯥꯟꯅꯕꯒꯤ ꯁꯣꯁꯇꯤ ꯑꯃ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯃꯨꯠꯈꯤ꯫ ꯃꯇꯝꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯧꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠꯇꯣ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯁꯣꯁꯇꯤ ꯌꯥꯎꯔꯨꯕꯒꯤ ꯊꯛꯆꯤꯜꯂꯨꯕ ꯌꯨꯗꯨꯅ ꯑꯩꯁꯦ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯏꯁꯥꯁꯦ ꯍꯩꯔꯨꯝ ꯍꯩꯔꯨꯝ ꯇꯧꯏ꯫ ꯒꯥꯔꯤꯁꯤ ꯏꯟꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4ꯃꯨꯛ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝꯗꯣ ꯂꯩ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯝꯁꯦ ꯄꯨꯡ 11:38 ꯆꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯒ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯂꯧꯊꯣꯛꯇꯨꯅ ꯑꯩ ꯆꯨꯔꯨꯞ ꯊꯛꯏ꯫ ꯆꯨꯔꯨꯞ ꯊꯛꯄ ꯂꯣꯏꯔꯒ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯅ ꯒꯥꯔꯤ ꯏꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡꯗꯒꯤ ꯉꯥꯜꯂꯕ ꯂꯥꯏꯠ ꯑꯃ ꯀꯥꯞꯄꯛꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯜꯂꯤ, ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯕ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯉꯥꯜꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯃꯇꯝꯁꯤꯗ ꯑꯩ ꯏꯊꯟꯗ ꯈꯟꯖꯈꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯠꯇꯨꯕꯣ? ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯣ? ꯀꯗꯣꯝꯗ ꯑꯃꯨꯛ ꯊꯧꯖꯟꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯅ ꯂꯩꯔꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯂꯩꯔꯛꯇꯤ ꯑꯃꯠꯇ ꯎꯗꯦ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯆꯤꯡꯅꯕ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯈꯔꯗꯤ ꯁꯨꯛꯏ, ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯁꯨ ꯋꯥꯅ ꯋꯥꯅ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯏꯟꯗꯨꯅ ꯆꯠꯄꯗ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯒ ꯐꯅ ꯊꯦꯡꯅꯍꯜꯂꯁꯨ ꯏꯃꯥꯗꯣ ꯑꯗꯨꯝ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯑꯩꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯗꯕꯒꯤꯔ ꯀꯩꯅꯣ ꯊꯣꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯏꯃꯥꯕꯨ ꯀꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯗꯣ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯍꯥꯡꯉꯤ꯫ ꯑꯩꯁꯨ ꯉꯥꯎꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯆꯪꯉꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯃꯈꯣꯜꯒ ꯑꯃꯠꯇ ꯇꯥꯗꯦꯅ? ꯒꯥꯔꯤ ꯄꯨꯔꯛꯇ꯭ꯔꯕꯣ? ꯃꯁꯤꯗ ꯑꯩꯅ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯩꯁꯦ ꯇꯨꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯏ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯏꯊꯟꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯩ꯫ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯀꯔꯤ ꯌꯥꯗꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯇꯥꯔꯠꯇꯣ ꯕꯪ ꯂꯥꯎꯅ ꯍꯧꯏ꯫ ꯃꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯗꯨꯅ ꯂꯩ꯫ ꯏꯃꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯀꯩ ꯌꯥꯗ꯭ꯔꯒꯦ? ꯍꯧꯖꯤꯛꯇꯤ ꯁꯦꯝꯅꯕ ꯏꯃꯥꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦꯀꯣ꯫ ꯏꯃꯥꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯥ, ꯒꯥꯔꯤꯁꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯥꯏ? ꯑꯣ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ? ꯊꯥꯎ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯗꯣ ꯑꯣ ꯍꯥꯏꯔꯒ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯆꯠꯈꯤ꯫ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯇꯣꯛꯂꯒ ꯉꯔꯥꯡ ꯑꯩꯅ ꯁꯣꯁꯇꯤ ꯌꯥꯎꯔꯨꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯆꯠꯈꯤ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯉꯔꯥꯡ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗꯣ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯉꯔꯥꯡꯗꯤ ꯑꯍꯤꯡ ꯑꯣꯏꯕꯅꯤꯅ ꯃꯐꯝꯗꯣ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ꯫ ꯑꯩꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯣ ꯏꯀꯣꯛ ꯀꯣꯛꯏ꯫ ꯃꯐꯝꯁꯤꯒ ꯍꯥꯏꯔꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯩꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯕꯒ ꯏꯃꯥꯟꯅꯕꯗꯣ ꯃꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯑꯗꯨꯒ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯅꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯊꯤꯕꯗꯤ ꯀꯟꯅ ꯊꯤꯔꯤ, ꯐꯪꯗꯕꯒꯤ ꯋꯥꯅꯤ꯫
ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯏꯇꯥꯎꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏ꯫ ꯏꯇꯥꯎꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯏꯇꯥꯎꯅ ꯁꯤꯟꯕꯤꯕꯅꯤ꯫ ꯑꯗꯨꯗꯣ ꯏꯇꯥꯎꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯇꯥꯎꯒ ꯑꯩꯈꯣꯏꯅꯤ ꯁꯪꯒꯣꯏꯗ ꯉꯥꯅꯨ ꯊꯣꯡꯉꯤ꯫ ꯃꯁꯤꯁꯨ ꯏꯇꯥꯎꯅ ꯂꯩꯕꯅꯤ꯫ ꯉꯥꯅꯨꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯉꯤ꯫ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯏꯟꯁꯥꯡ ꯈꯔ ꯀꯣꯠꯊꯔꯒ ꯌꯨ ꯑꯃꯨꯛ ꯊꯛꯏ꯫ ꯅꯤꯁꯥ ꯈꯔ ꯄꯥꯟꯕ ꯍꯧꯔꯛꯄꯗ ꯑꯩꯅ ꯏꯇꯥꯎꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯇꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯐꯝꯗꯣ ꯍꯥꯏꯅꯕ ꯈꯔ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯂꯝꯕꯤꯗꯨꯗ ꯆꯠꯇꯦ, ꯀꯣꯏꯔꯒ ꯆꯠꯂꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯩꯁꯦ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯏꯇꯥꯎꯗ ꯑꯩꯅ ꯑꯃꯨꯛ ꯃꯔꯝꯁꯤꯡꯗꯨ ꯑꯃꯨꯛ ꯍꯥꯏ꯫ ꯏꯇꯥꯎꯅ ꯃꯔꯝꯗꯣ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯥꯏꯅ ꯂꯧꯕꯨꯛ ꯑꯣꯏꯔꯝꯕꯅꯤ꯫ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯋꯥꯊꯣꯛꯇ ꯃꯤ ꯈꯔ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯈꯤ꯫ ꯃꯗꯨꯗ ꯃꯣꯏ ꯃꯤ ꯈꯔ ꯁꯤꯈꯤ ꯍꯥꯏ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯐꯝꯗꯣ ꯂꯝꯕꯤ ꯑꯃꯨꯛ ꯁꯦꯝꯈꯤ꯫ ꯑꯗꯣ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯊꯦꯡꯂꯁꯨ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒ ꯄꯪꯁꯤꯗ ꯁꯤꯈꯤ꯫ ꯃꯇꯝꯁꯤꯗꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯀꯣꯏꯔꯒ ꯆꯠꯄ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯈꯤ꯫ ꯀꯨꯏꯗ꯭ꯔꯤꯌꯦ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯁꯦ, ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯌꯨꯁꯨ ꯑꯗꯨꯝ ꯊꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯄꯨꯡꯁꯨ 10ꯃꯨꯛ ꯇꯥꯒꯗꯧꯔꯦ꯫ ꯏꯇꯥꯎꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏ, ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯕꯅꯤꯅ ꯍꯟꯈ꯭ꯔꯅꯨ, ꯑꯩꯈꯣꯏꯗ ꯂꯩꯔꯣ꯫ ꯏꯇꯥꯎ ꯅꯨꯡꯉꯥꯏꯇꯦꯗ, ꯍꯥꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯕꯅ ꯂꯩꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯏꯇꯥꯎꯗꯨꯅꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕꯅꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯏ꯫ ꯏꯇꯥꯎꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯣꯏꯔꯒ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯆꯠꯂꯨꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯑꯁꯝꯕ ꯂꯝꯕꯤꯗꯨꯗ ꯉꯁꯤꯁꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯗꯒꯤ ꯆꯠꯂꯤ꯫ ꯑꯩꯅ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛꯇꯤ ꯎꯗꯦ꯫ ꯑꯍꯥꯟꯕꯗ ꯁꯟ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯃꯣ ꯍꯥꯏꯅ ꯈꯨꯠ ꯈꯠꯂꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ, ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯅꯨꯄꯤꯗꯨꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯤ, ꯃꯇꯦꯛ ꯑꯃ ꯌꯥꯎꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏ꯫ ꯃꯥꯁꯨ ꯑꯩꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯉꯥꯎꯔꯤ ꯊꯧꯏ꯫ ꯑꯩꯗꯤ ꯐꯅ ꯁꯥꯡꯅ ꯊꯧꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯍꯥꯏ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ? ꯅꯨꯄꯤꯗꯣ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯔꯤꯕꯅꯤꯅ ꯇꯨꯡꯗꯗꯤ ꯌꯦꯡꯗꯦ꯫ ꯃꯤꯡꯁꯦꯟꯗ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯃꯝꯕꯅꯤꯅ ꯎꯗꯦ꯫ ꯐꯅ ꯁꯥꯡꯅ ꯊꯧꯔꯕ ꯐꯥꯎꯕ ꯅꯨꯄꯤꯗꯣ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯑꯩꯁꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯍꯥꯏ꯫ ꯑꯗꯣ ꯃꯥꯁꯨ ꯁꯨꯛꯈꯨꯝ ꯈꯨꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯒꯥꯔꯤꯁꯦ ꯕ꯭ꯔꯦꯛ ꯆꯞ ꯐꯥꯏ꯫ ꯑꯗꯨꯒ ꯇꯨꯡ ꯂꯩꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯣ ꯇꯣꯡꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯎꯕ ꯐꯪꯗꯦ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯁꯤꯗ ꯒꯥꯔꯤꯁꯦ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯍꯧꯋꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯋꯥꯠꯂꯤ꯫ ꯀꯤꯕꯒ ꯒꯥꯔꯤꯁꯦ ꯏꯜꯂꯒ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤꯅ ꯒꯥꯔꯤ ꯊꯣꯛꯄ, ꯑꯩꯅ ꯑꯩ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯀꯤꯅ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ꯫ ꯌꯥꯝ ꯀꯤꯅ ꯆꯦꯜꯂꯤꯉꯩ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯃꯥꯡꯗꯅꯦ ꯍꯅꯨꯕꯤ ꯑꯃꯃꯨꯛ ꯆꯩꯁꯨ ꯄꯥꯏꯔꯒ ꯆꯠꯂꯝꯃꯤ꯫ ꯍꯅꯨꯕꯤꯁꯤ ꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯁꯦ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯇꯣꯔꯆ ꯊꯥꯟꯒꯦ ꯇꯧꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯥꯡꯗꯅ ꯍꯅꯨꯕꯤ, ꯇꯨꯡꯗꯅ ꯑꯩ ꯌꯥꯝꯅ ꯀꯤꯅ ꯍꯅꯨꯕꯤꯒꯤ ꯇꯨꯡꯗ ꯇꯞꯅ ꯆꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯑꯀꯤꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯆꯨꯔꯨꯞ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯆꯝꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯁꯤꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯥꯏꯇꯔꯁꯦ ꯃꯩ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯁꯦ ꯑꯁꯨꯝ ꯀꯤꯁꯜꯂꯛꯏ꯫ ꯑꯩꯅ ꯉꯛ ꯅꯣꯡꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯡꯗ ꯆꯠꯂꯝꯕ ꯍꯅꯨꯕꯤꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯤ꯫ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩꯁꯦ ꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯀꯤꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯀꯤꯕ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫
ꯊꯣꯡꯒꯥꯟ ꯌꯧꯔꯝꯗꯥꯏ ꯑꯁꯤꯗ ꯑꯩꯒ ꯉꯁꯥꯏ ꯒꯥꯔꯤꯗ ꯇꯣꯡꯕ ꯅꯨꯄꯤꯗꯣ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯃꯥ ꯎꯕꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯀꯝꯂꯥꯛꯁꯦ ꯅꯤꯛꯄꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯅ ꯎꯕ ꯐꯪꯗꯦ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯔꯃꯦꯜ ꯇꯥꯔꯛꯄꯁꯤꯗ ꯀꯤꯕꯁꯨ ꯑꯗꯨꯝ ꯍꯦꯜꯂꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯩꯁꯨ ꯐꯔꯦꯗꯥ ꯈꯟꯗꯨꯅ ꯊꯣꯡꯒꯥꯟꯒꯤ ꯆꯩ ꯀꯥꯜꯂꯒ ꯆꯪꯉꯤ꯫ ꯀꯤꯅ ꯀꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯈꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯑꯃꯨꯛꯁꯨ ꯁꯨꯃꯥꯡꯁꯤꯗ ꯍꯅꯨꯕꯤꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯀꯧꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯃꯪꯒꯣꯜꯗ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯡꯗꯅ ꯃꯥꯏꯕ ꯑꯃꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯑꯀꯤꯕ ꯂꯥꯏ ꯑꯣꯛꯅꯕ ꯑꯃꯒꯨꯝ ꯇꯧꯔꯝꯕꯗꯣ ꯐꯈꯤꯔꯝꯃꯤ꯫ ꯄꯥꯝꯕꯣꯝ ꯑꯃꯗꯤ ꯈ꯭ꯋꯥꯡꯗ ꯖꯟꯇ꯭ꯔ ꯁꯤꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯁꯦ ꯊꯕꯛ ꯖꯣꯏꯟ ꯇꯧꯗꯨꯅ ꯊꯕꯛ ꯀꯥꯕ ꯍꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯝꯕꯤ ꯂꯝꯕꯤꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯣꯏꯔꯒ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯌꯨꯛ ꯑꯣꯏꯔꯁꯨ ꯅꯨꯡꯊꯤꯟ ꯑꯣꯏꯔꯁꯨ ꯀꯣꯏꯔꯒ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯝꯕ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯖꯦꯔꯦꯟ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯋꯥꯔꯤ ꯄꯥꯍꯟꯅꯤꯡꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ, ꯃꯗꯨꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫